ngasi phongkiba tungan tungan ba Manipuri si phongsingdagi maroibi ipausing miyamna thamjagi ahanbada kangpokpi amasum none district ki singmai singda tharamba popi pambi sing paktakna yantakhre lenga na sangchilagdiba war on drug campaign 2.0 gi manungsana Manipur gi singi district singi tungan tungan ba khul singi singmai singda thaba popi pambi sing maru phongna manghanabagi panamda lenga na drone amasum aerial survey phawgu sathaduna popi pambi sing thaba mafam sing masak khangdoklaba matungda satharakpa hena kanba khongjang gi manungsana kangpokpi amasum none district ki singmai singda tharamba popi pambi sing paktakna yantakhre ngasi kangpokpi district ki oina samphai subdivision gi manungsanba ti Nongmei Hill Range hectare taragom doirum pak saw mafamna tharama popi pambi sing yantakhi thaba sida kangpokpi amasum Senapati Forest Division singi personal kuntragom doy amasum kangpokpi amasum Imphal East District personnel samana saryakhi adugo combined team asubu kangpokpi Range Forest ki Range Forest officer na lusingki sampai sub division gi manungsan bati Nongmei Hill Range ta tharama popi pambi sing danatana district ki cycle sub division gi manungda leiba Egizang Hill Range ki hectare ahum rom da tharamba popi pambi sing su combined team ni yanthakuna mangan khari panbe yabadi kangpokpi district ki tuan we sub division sing da leiba Hill Range sing da tharamba popi pambi sing yanthakpigi thaba ngarang digi horokibani ngarang ahobu numitegi ti Nongmei Hill Range ki hectare nipalom saw mafam tharamba popi pambi sing yanthakhrabani ngarang dagi satharam diba combined team na thaba si kangpokpi ki district forest officer and Ganesh na lusing laga district asigi additional SP Abdul Kalam na lusing ba personal sing sarok yari bani nakalamaromda none district ki nungba subdivision gi manungsan ba Longpi village Hill Range su popi pambi sing paktak na thare habigi akhanaba paw amadagi ngasi kunga mathoi sector Assam Rifles headquarter gi makada Srikon battalion ki personal singna IGAR is ki makhad nungba police station ki personal singamasum none forest division ki official singa kusamna duna yantat krairi combined team asin lupa lakh tararong ki mamal oigidaba Longpi village ki Hill Range te acre 1.25 rom da tharamba popi pambi sing yantat tuna mangan kipne hari popi pambi sing yantat padana tana masibu thabra sisinaramba loksang singsu mai thadok mangan khari atopa paw madana Nagaland Mikhal Yaikai Tingai but one of the same Sabalore, Sip Electoral Officer. Matang Tagi Kunga Treta Pangto Koduriba Nagaland State Assembly Mikhal in the Tamna Pangtona Bama di Yaikai Tingai Vigi Tabak Tong Sing Tolakada Digi Ngak Tunaba Same Savigi Tabak Pakat Loy Hamadi, Palm the Bataduk Sing Tolaktanava, Security Oiva, Akan Mesuction Torang Sing Lokat Bahore Hena, Nagaland Sip Electoral Officer, Sasaskar Shakana Fundurakli. Sip Electoral Officer Bihi Sasaskar Shekhar na hiramasiga mari lenana makata na phongdokibada Nagaland State koina mathang thagi aroi bisarukta pangthokodoriba mikalasida ngaksena na ba Central Armed Police Force Company sahunga manga tharakna ba haijakre madugi manungna company humdraga manga mangjongna state asida thunglakre State Officer District Election Officer amadi State Police Force na su election gi thabak sem sabik thabak kana sathari pangthokodoriba mikalasida Seasonana ba electronic voting machine check tobigi thabak ahanba round gi oina losilakle EVM sing district sing gi strong room na yamna section thamni election na mathau tawgada bo official sing gi training pibigi thabak su losilakle state asigi oina pangthokodoriba mikhalas yamna ingna tapa amadi violence ki oiba thawong sing gi hondana ba pangthokna ba hotnari amadi miyamna su ing tapna pangthokna ba hotna ba mating pangada bani su hairi atopa madana Afghanistan ingman madagi miyoi humdragani pan sikre Afghanistan da sinthuna ningtham thagi temperature ka hena nemthakibana maram oiraduna yamdrabada miyoi humdragani pan sikre haibisi lebas gi Taliban lusungba government confirm tokre haukibe sakol sunumita CNN gi interview amada Afghan Ministry of Disaster Management gi spokesperson Safiullah Rahimin Hahi Madudi haukibe numit kharanigi matamda ingman mana maram oiduna miyoi kya sikhibe gi matakta yumda madi pharmacy singda loi sa Lising humdraga tereki matakta sikre haukibe sayol leba sida mercury gi level Celsius degree -28 ta haitaki loinana makhata na haitrak yabi uthuk lei haina CNN gi meteorologist sing phongtoki makoi gi matungin haujuk leba sida sabigi sang average ki makhada leire Namasum leba sigi awang thangma sarukta khwaidigi ingbagi condition sing record tawki yumda loiriba sa sing ingman mana maramoiduna paktakna na sirakpa sin chinjang masum agriculture gi oiba support yamna mathau tariba mioi million kunga mathu henbigi imung singna thengnariba awaba sing hena lusil halle han yum sagi sunumita UN office for the
Coordination of Humanitarian Affairs UNOC ICN phongdokhi Afghanistan apunba mi sing tangkai amaram hauzuk saba phangdaba natragana chafam thokpa sang yauna saba phangdaba gi aruba phibam ama mayuknari ben haina su khandakta UN gi anova report amada su pankhi makasa tharak poina to papawmana BJP government na parliament pu rubber stamp notice board on thokle BJP government na mai pa na parliament pu notice board ama rubber stamp amagi thakto hantan khre haina Congress MP Sashi Tharoor ngasi Jaipur Literature Festival of Phongdokre Sustaining Democracy Nurturing Democracy haina mingthonba sasanamagi manungda Sashi Tharoor na hanana sathina kanba Unlawful Activist Prevention Act UAPA bu BLP dana sahi anigidamak Sidiki kapangumna miyambu jail thamba yabigi mong amada hena kanchinhanduna hausuk lady lenga sina constitution adi democratic spirit adudagi na thaikhraiki government asina emergency ama laukthok pau tawdana autocratic oiba khongthang kayamarum thangma ngamkhre nakhoina masi laukthokta emergency ama kobi yai haina Thiruvananthapuram MP duna maral sikhi miyambu maral siduna masum BLP dana Sidiki kapan gi thawong aduga manana sahi ani jail langsinba yahanba UAPA adu hena kanchin hanbagum thawong singa sida yengu haina Mr. Tharoor na haiki asiguma thawdok singa sina aikoi gi constitution asi democratic oidaba mawng amada yamna laina namhatpa yarabra haibigi ohang sing hangnge ohele haina mangna makata ki dalit nupi ama bu rep tarba matunu hatki bu Uttar Pradesh ki Hathrazada satpigi lambida Kerala da leba journalist Sidiki Kapanbu October English ngani kungani thida phaki ma masum atopa ohumbo hauzikti athingma thamkraba Popular Friend of India PFI ga mari leinai habigi maral sikhi Supreme Court na hokiba sahi gi September mark pu BLP ke du hauzik su mark jail makatan leidi makatana jail leidi ba du gi maramdi Enforcement Directorate na money laundering case ama tharakhi bedigi maramdagi ne December da Allahabad High Court na money laundering case atu da mark pu BLP ki festival adu da session saniga nifu rom da miyoi saniga yankai rom na wa ngangki maduda Booker Prize winner sing yaw ken su paus na fundorakli Lushilakpoina to papom na Nongmei kapsilambadagi Nupi ama Sokle Jharkhand gi West Singhapum district ta lona thingba thamkhraba People's Liberation Front of India PLFI gi kadar singna Nongmei kapsilambadagi Nupi ama Sokle haina police nang si phongdokre West Singhapum gi Superintendent of Police Asutosh Shekhar naiki laibapu podumiki numidang district sigi Bandagaon Police Station gi manung sana laiba Karika khunda PLFI gi kadar taragani thuirom lakhi amadi khunja sing Nongmei kapsilamki mangna haki makhoida Nongmei kapsilamba du Nupi ama sokhi soklaba Nupi du gi maming Karmi Hasa Purti kawi haina phongdoklo duna mang haki Purti ahanbada manak nakpa health center amada pukhalaba matung Ranchi da leiba Rajendra Institute of Medical Sciences da pukre makoina khunja singda Nongmei kapsilamki ba du gi mar sabsana khangmangamdri haina su SP na phongdorakli aduga hausi koina di miyam pau si matang sa lusinjarage amasu miyam pun ano update ngaminasi